Calendar year AMADA State Assembly Meepham ahum Phamgadabani HAINA Constitution ki provision da YAOBA KANGLON ado Manipur Dadi Leingak Asina Khongoinare HAINA CLP leader OKRAM IBOBI na MARAL SHIKHRE. Wapam ase Manipur Legislative Assembly ke winter session Paliba Leingak Asina Kaudabagal Mari Lainana Congress Bhavan da pangthokpa Pauki Meepham amata mahakna fongdokhibani. MPCC के प्रेसिडेंट MLA के मेघचंद्र यावना पार्टी से के MLA के रंजित अमते TH लोकेश्वर सरुक याखिबा पाव के मीफम अदुक्ता कांग्रेस लेजिस्लेटिव पार्टी के लीडर ओक्रम इबोबी ने हाई कॉन्स्टिट्यूशन के आर्टिकल 174 के रूल ऑफ प्रोसीजर एंड कंडक्ट ऑफ बिजनेस के 17A द यावरिबा वाफम दे कैलेंडर ईयर अमदा यामद्रबदा स्टेट असेंबली की सेशन असे अहुमलक फमगदबने मसिदा तंगाई फदना पांगथोकपा सेशन सिंगदे बजट सेशन ऑटम सेशन अमसोंग विंटर सेशन ने मणिपुर की ओइना चाहि असिदा बजट सेशन अमसोंग ऑटम सेशन पांगथोखरे लाइबक थिबदे चाहि लोइरकपदा फावबा लेंगाक असिना विंटर सेशन कौनबगी थौरांग अमता पाइखतना लैरे Constitution की provision matung inda Parliament yauna atopa state singe winter session famnakre Manipur da chathariba thawong aside Constitution da YAOBA provision sing paliba Leingak Asina Khongoinare HAINA OKRAM IBOBI MARAL SHIKHRE paugi Meepham aduda OKRAM IBOBI makhata na hai Manipur Legislative Assembly ke winter session ase paliba Leingak Asina Kaurakadra haiduna ngairaga leirakpani adupo ngasi faubada madugi mami amata taraktaba maramna Manipur ki Governor yauna Chief Minister amasung Speaker da winter session athubada kaunabagi damak memorandum amamam pishinkhre. Congress Party na thagatlaklipa khongthang asi political ki khudong chaba launaba natte Leingak Asina aning apamba mawongda chathariba thong asi ki mayokta leptuna Constitution ki provision matung inda Democratic Institute mathau tawhallu haibane. Karigidamak Leingak Asina Assembly ki winter session kaude haibaso Hauzik matam leire madugi matamak short notice ama thoktuna amade media da adamak fongdokpa yai haina OKRAM IBOBI na makhatana fongdokhe masi Manipur da huzik lairiba government se masi Bharat ki constitution piriba madugi provision mayam singsi loina violate tawre akhoi democratically elected government se Lairibra, Laitrabra, masi democratically elected Laitragadi, dictator gi sasan tawdna tum sathadna Lairabra haibase. Akoi opposition gi side tagi question tawjari, opposition da laiba akoi di day one tagi tum haijabani constructive suggestion akoi matam punamakta adu akoi adum pigani aduga sarkar gi tawam thokoma thau tawrokta taragadi akoi tuminna silent spectator dona laibadi akoi di laiba yaroi haina matam punamakta akoi keno tawjaki badana aduna hojiksu adum matam lai haiba tare atai provision mayamam lai parliament da tawhiba khothiba short notice tawraga adum tawba yaba through press amasung media da adum asomon tawba yaba provision mayamam lai